ngasi miyamda ligidoriba warise andabishwas ki warini kayada satikhrabano andabishwas habise khwaina khangnariba tamthirba laisat amadagi sehna tamthi haina hainingi cancer phawba nauringe matamdadi lahengbada phai hainai adubu andabishwas ki kuyomna khupkhraba ma adudi lahengnaba doctor leite maiba leite aduga khwaidagi ngakliba amana hausi mobile gi zu asida lekhang saraba sum saraba andabishwas ki marumara taduna leramba asini hausi liga dariba wari asisu masimangni aigi nushiraba maru amada tasena thokiba asingba warini wari ama habadu orabanina maming amadi lefam thoi aduna xyz haina hekta tholasi wari este yariba mingsing asi asingba haijadre masi phajaba oidabagini khalaga ngakpigani aduga amana miyamna phajaina khalaga thonariba mingsing asisu amata sijinadre x palaga sijinajare masigi damodasu warobigano masi panjabagi maramdi warisi sumtarapa matamda mingmanaba yarolabadi nungairatra haina khajabadagini phare yamna wakai suraroi matam mahandabida warisi hekta hujilasi noma sahi taruki mamangdagi noma phaba unakidraba aigi nungsiraba marubdu ekhoina leriba outpost aduda mi ama watpadagi join to bulaki mahaki mamingse wai kawi ahaki maru wai ahakna yamna nungsiba marup ama khakni aduna mahangna lakpa matamda ahak yamna harauki karigisu harauroi matam sangna unakidraba nungsiraba marup amaga punna leminarene haina hairabadabo mahak lakpa numisimaktada kuina unarudraga khangawdan unaba asida nungaiba phongtokpa oina akhoi ani hidak thaminaki hidak thapa hogolapa matamda aina nungaiba phongdolaga asumna haiki marup angang kya sure nangi lohma numi adudagi akhoi ni amta unakidredo tawbagi budi lamnaga tamnakibaga tawriba thabanaga sibai oba asida adum unakidrabani madada agi wahai aduda marup waidu maithongla singki hainingdaba mato ama ulaga asumna harai marup hosipaba ehak angang yaudri aduga yausi yauroi madada aina ngakna adudi karigino nangonda soiduna tawribra natraga mangonda soibagira marup waina hainingdana harai akhoi nimakta asoiba amata laikide yare marup masiki wasa toklase atopa wari oina sase imung manungi waridi sanagumse ehak khangamdaba misak buduna ningamdana hinglibani aduna masi aibu lihalano nangnabudi warise taningamgani haba aishu khange adubu ainadi tasengna leningdre aigi apangma matause nangonda pau ai khanganingdre ehak mana haireba wafam asidagi hanadagi hengana taningbu phawraki mahusanasu mina tahaningdaba khanganingdaba wari hena taningba khangba habisi hauna sani ahangna taningmambadagi anangkamugi mataw ama ulaga aina haiki maruki wafam sidagi aidi hena dum warise taningle kaidobagi maru thuina kaiba oidrabadi amta libiuba marup waiga aigasi atuki mati koinadaba yamna luna tinaba marup amani aigi taningbagi matawsi uba matamda mahakna sora masangna holaga hairai marup nang kanagi mafamdadi aigi warisha lithopigano mahaki waduda ayak harauki mahakna warisha soidana liragani khanba asida wakhalna sida yamna sunungaiki aduna yamna tuna haiki hoi marup ayak kanadasu nangi warisha lithok tamthokloi marup masigi warisha aigi thamoida kuina omduna lerupani adubu ma'am masigi warishi aigi thamoida kuina omduna leraki adubu warisi thuina kaiba yaude haina khanbadagi mayamda tahanjaribani masina aina amadi aigi maruki mafamda thamkiba thajabadudi manghale adubu maruki nupise
이 ꯊꯥꯡꯅ ꯀꯨꯆꯨ ꯉꯧꯏ ꯃꯁꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯩ ꯔꯥꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩ ꯅꯣꯛꯄꯗ ꯃꯈꯖꯥꯏ ꯑꯅꯤꯗꯨ ꯀꯨꯇꯛ ꯇꯧꯏ ꯃꯔꯦꯞ ꯋꯥꯡꯉꯤ ꯃꯁꯥ ꯇꯣꯉꯥꯟꯅꯩ ꯑꯗꯨꯅ ꯑꯎꯕ ꯀꯅꯥꯗꯤ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯃꯉꯣꯟꯗ ꯄꯨꯛꯅꯤꯡ ꯊꯝꯃꯤ ꯃꯁꯦ ꯍꯥꯏꯁꯤꯟꯅꯕ ꯅꯠꯇꯦ ꯑꯩ ꯏꯁꯥꯃꯛꯅ ꯎꯔꯒ ꯍꯥꯏꯖꯕꯅꯤ ꯃꯍꯥꯛꯅ ꯃꯔꯨꯞ ꯋꯥꯏꯗ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯍꯥꯛꯁꯨ ꯕꯣꯔ ꯕꯥꯇꯣꯟ ꯐꯪꯗꯨꯅ ꯌꯥꯎꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯅ ꯐꯖꯈꯤꯕꯗꯨ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯒꯤ ꯃꯤꯠ ꯑꯁꯤꯗ ꯁꯪꯁꯪꯅ ꯎꯗꯨꯅ ꯂꯩꯔꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯈꯟꯈꯤ ꯑꯩꯒꯤ ꯃꯔꯨꯞ ꯋꯥꯏꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕꯅꯣ ꯃꯁꯦ ꯑꯩ ꯈꯛꯇꯒꯤ ꯅꯠꯇꯦ ꯂꯨꯍꯣꯡꯕ ꯑꯗꯨꯗ ꯌꯥꯎꯈꯤꯕ ꯕꯣꯔꯒꯤ ꯃꯃꯥꯟꯅꯕ ꯈꯨꯗꯤꯡꯃꯛꯀꯤ ꯋꯥꯈꯜ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ ꯃꯔꯨꯞ ꯑꯩꯒ ꯃꯥꯒ ꯂꯨꯍꯣꯡꯉꯛꯄ ꯊꯥ 2 ꯐꯥꯗ꯭ꯔꯤ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕꯃꯛꯇꯅ ꯃꯁꯥꯗꯣ ꯄ꯭ꯔꯣꯛ ꯆꯥꯛꯂꯛꯈꯤ ꯑꯍꯤꯡ ꯍꯥꯏꯕ ꯅꯨꯡꯊꯤꯜ ꯍꯥꯏꯕ ꯂꯩꯇꯅ ꯀꯞꯇꯨꯅꯇ ꯂꯩꯈꯤ ꯃꯁꯤ ꯈꯨꯗꯤꯡꯗ ꯆꯤꯟꯇꯥꯗ ꯇꯧꯗꯨꯅ ꯂꯩ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯁꯤꯅꯤꯡꯕ ꯍꯥꯏꯕꯗꯣ ꯆꯞ ꯆꯥꯅ ꯑꯣꯏꯔꯦ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯅꯣꯡꯃ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯑꯩ ꯌꯥꯝꯅ ꯀꯟꯅ ꯂꯦꯡꯕ ꯊꯤꯟꯕ ꯇꯧꯔꯛꯈꯤ ꯐꯔ ꯍꯥꯏꯗꯨꯅ ꯏꯁꯥꯁꯦ ꯈꯥꯡꯈꯤ ꯏꯃꯨꯡꯒꯤ ꯃꯤ ꯑꯌꯥꯝꯕ ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯧꯐꯝ ꯈꯪꯈꯤꯗꯦ ꯗꯣꯛꯇꯔ ꯌꯧꯗꯕꯤꯗ ꯐꯥꯔꯃꯥꯁꯤꯗꯒꯤ ꯂꯦꯡꯕ ꯊꯤꯟꯕ ꯐꯅꯕ ꯍꯥꯏꯗꯨꯅ ꯒꯨꯂꯤ ꯆꯥꯔꯕ ꯐꯥꯎꯕ ꯐꯠꯈꯤꯗꯦ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯍꯥꯏꯕ ꯑꯃ ꯇꯥꯟꯅꯔꯒ ꯇꯔꯦꯝ ꯃꯅꯥꯒ ꯄꯨꯡꯐꯥꯏꯒꯗ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯅꯥꯟꯕ ꯃꯇꯝꯗ ꯑꯩꯒꯤ ꯑꯅꯥꯕꯗꯣ ꯏꯔꯥꯏ ꯂꯥꯏꯅ ꯐꯈꯤ ꯑꯗꯨꯕꯨ ꯃꯗꯨꯅ ꯑꯩꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯆꯤꯡꯅꯕ ꯍꯧꯈꯤ ꯅꯠꯇꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯈꯤ ꯍꯥꯏꯅꯕ ꯅꯨꯡꯁꯤꯗꯣ ꯑꯩꯒꯤ ꯏꯃꯥꯅ ꯃꯉꯣꯟꯗꯁꯨ ꯂꯩ ꯍꯥꯏꯅ ꯈꯟꯈꯤ ꯇꯁꯦꯡꯕꯒꯤꯗꯤ ꯃꯁꯤ ꯂꯥꯟꯅ ꯊꯥꯖꯕ ꯑꯟꯙꯕꯤꯁ꯭ꯋꯥꯁꯅꯤ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯇꯤꯃꯨ ꯂꯥꯏꯃꯨꯒꯤ ꯁꯥꯎꯟ ꯐꯪꯕꯗꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯇꯦꯛꯆꯥꯛ ꯄꯨꯝꯅꯃꯛꯇꯤ ꯂꯥꯟꯖꯗ꯭ꯔꯕꯤ ꯑꯩꯒꯤ ꯅꯨꯄꯤꯗ ꯇꯥꯈꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯃꯥꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯈꯥꯏꯅꯊꯣꯛꯎ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯃꯨꯛ ꯊꯤꯅꯕ ꯇꯧꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯃꯁꯛ ꯐꯖꯩ ꯏꯪ ꯇꯞꯄꯤ ꯏꯃꯥꯁꯨ ꯈꯪꯉꯤ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯅꯨꯡꯉꯥꯏꯇꯦ ꯄꯨꯛꯅꯤꯡ ꯂꯨꯝꯗꯦ ꯑꯩꯒꯤ ꯏꯆꯥꯗꯤ ꯅꯇꯣꯝꯇꯅꯤ ꯑꯅꯤꯁꯨꯕꯁꯨ ꯅꯠꯇꯦ ꯀꯔꯤꯁꯨ ꯅꯠꯇꯕꯗ ꯂꯦꯝꯅ ꯃꯥꯡꯕ ꯏꯃꯥ ꯄꯥꯝꯗꯦ ꯃꯍꯥꯛꯁꯦ ꯃꯌꯥꯝꯅ ꯍꯥꯏꯅꯕꯤꯗꯨ ꯂꯩꯕ꯭ꯔꯥ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯍꯧꯁꯥꯅꯁꯨ ꯑꯩꯒꯤ ꯃꯔꯨꯞꯁꯦ ꯑꯟꯙꯕꯤꯁ꯭ꯋꯥꯁꯇ ꯂꯨꯄꯥ ꯃꯤꯁꯛ ꯑꯃꯈꯛꯅꯤ ꯄꯣꯁꯦꯝꯖꯥꯗꯨ ꯍꯤꯀꯥꯞ ꯇꯦꯡꯀꯥꯞꯇ ꯊꯥꯖꯕ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯀꯤꯖꯕ ꯅꯨꯄꯥ ꯑꯃꯈꯛꯅꯤ ꯃꯔꯨꯞ ꯉꯔꯥꯡ ꯑꯍꯤꯡ ꯑꯩꯅ ꯂꯦꯡꯕ ꯊꯤꯟꯕꯗꯨ ꯀꯔꯤꯁꯨ ꯈꯜꯂꯨꯗꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯗꯨꯅ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯆꯦꯠꯅ ꯊꯥꯖꯈꯤ ꯇꯧꯕꯒꯤꯗꯤ ꯃꯁꯤ ꯃꯃꯥꯒꯤ ꯃꯆꯥ ꯍꯥꯏꯕꯗꯨꯅꯤ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯆꯤꯡꯅꯈꯤ ꯄꯥꯝꯖꯅ ꯂꯧꯔꯤꯕ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯏꯁꯥꯗ ꯑꯀꯤꯕ ꯍꯪꯒꯣꯏꯕ ꯐꯥꯎꯔꯛꯈꯤ ꯏꯃꯥꯒꯤ ꯋꯥꯍꯩꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯈꯥꯏꯅꯔꯒ ꯍꯥꯏꯅꯁꯨ ꯑꯩꯅ ꯆꯞ ꯌꯨꯡꯈꯤ ꯅꯨꯃꯤꯠꯁꯤꯃ ꯂꯩꯔꯝꯂꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯏꯃꯨꯡꯒꯤ ꯃꯤ ꯑꯝꯇ ꯇꯥꯛꯂꯝꯗꯅ ꯑꯩꯒꯤ ꯊꯕꯛ ꯃꯐꯝꯗ ꯆꯠꯈꯤ ꯃꯇꯝ ꯑꯗꯣ ꯑꯩꯍꯥꯛ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜꯗ ꯔꯥꯏꯐꯜꯃꯦꯟ ꯑꯣꯏꯅ ꯊꯕꯛ ꯇꯧꯕꯅꯤ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯀꯔꯝꯕ ꯕꯇꯥꯂꯤꯌꯟꯗ ꯊꯕꯛ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯠꯁꯤꯟꯖꯒꯦ ꯃꯁꯤꯒꯤꯗꯃꯛ ꯈꯨꯗꯤꯡꯃꯛꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ ꯑꯩ ꯂꯨꯍꯣꯡꯕꯒꯤꯗꯃꯛ 45 days ꯁꯨꯇꯤ ꯂꯧꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ 45 days ꯑꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗꯤ ꯂꯨꯍꯣꯡꯂꯕ ꯕꯣꯔ ꯀꯩꯅꯥ ꯑꯅꯤꯒꯤꯗꯤ ꯌꯥꯝꯅ ꯁꯥꯡꯕ ꯃꯇꯝ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯨꯇꯤꯒꯤ ꯃꯇꯝ ꯂꯣꯏꯈꯤꯗꯧꯔꯦ ꯍꯥꯏꯅ ꯄꯥꯈꯠꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯁꯨꯇꯤ ꯂꯣꯏꯒꯗꯕ ꯍꯞꯇꯥ ꯑꯃ ꯋꯥꯠꯂꯤꯉꯩꯗ ꯑꯩ ꯊꯕꯛ ꯃꯐꯝꯗ ꯆꯠꯈꯤ ꯃꯗꯨꯁꯨ ꯑꯩꯒꯤ ꯅꯨꯄꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅꯅꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯐꯣꯟ ꯇꯧꯔꯛꯈꯤ ꯑꯗꯨꯕꯨ ꯀꯣꯜ ꯇꯧꯕꯒꯤ ꯃꯈꯣꯟꯗꯤ ꯑꯗꯨꯃꯛ ꯇꯥꯏ ꯑꯗꯨꯕꯨ ꯑꯩ ꯐꯣꯟꯗꯤ ꯁꯨꯡꯄꯥꯏ ꯄꯥꯏꯈꯠꯈꯤꯗꯦ ꯃꯁꯤꯗꯅꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯉꯤꯕꯁꯤ ꯀꯔꯤ ꯃꯔꯝꯗꯒꯤ ꯄꯥꯏꯈꯠꯂꯛꯇ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯍꯥꯛꯅꯗꯤ ꯈꯪꯖꯕ ꯅꯠꯇꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯉꯣꯟꯗ ꯃꯥ ꯐꯣꯟ ꯇꯧꯔꯛꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯍꯥꯛꯀꯤ ꯐꯣꯟꯗꯣ ꯄꯥꯏꯈꯠꯈꯤꯗꯦ ꯃꯍꯥꯛꯇꯤ ꯑꯩꯅ ꯐꯣꯟ ꯄꯥꯏꯈꯠꯇꯕ ꯑꯗꯨꯒ ꯑꯩꯅ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯃꯉꯣꯟꯗ ꯇꯥꯛꯂꯝꯗꯕꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ
Namito ꯑꯩꯒꯤ ꯅꯨꯄꯤ ꯑꯩꯅ ꯑꯃꯨꯛꯇꯪ ꯐꯣꯟ ꯄꯥꯏꯔꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯖꯩ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯟꯅꯈꯤꯗꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯇꯧꯔꯕꯁꯨ ꯁ꯭ꯋꯤꯆ ꯑꯣꯐꯇ ꯑꯗꯨꯃꯛ ꯊꯝꯖꯤꯟꯈꯤ ꯃꯔꯛ ꯑꯁꯤꯗ ꯍꯥꯟꯅꯅ ꯅꯨꯡꯁꯤꯅꯅ ꯇꯧꯕꯤꯔꯝꯕ ꯑꯩꯒꯤ ꯏꯅꯦꯝ ꯏꯀꯨꯅ ꯃꯆꯟꯅꯐꯥꯎ ꯃꯥꯕꯨ ꯍꯟꯅ ꯌꯦꯡꯂꯛꯈꯤꯗ꯭ꯔꯦ ꯃꯉꯣꯟꯗ ꯋꯥꯍꯂꯥꯟ ꯑꯃꯠꯇ ꯉꯥꯡꯈꯤꯗꯦ ꯆꯨꯝꯅꯇ ꯉꯥꯡꯕꯤ ꯌꯦꯡꯕꯤꯗꯕꯗ ꯅꯠꯇꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛꯐꯥꯎ ꯏꯃꯥꯅ ꯊꯣꯡꯍꯟꯗ꯭ꯔꯦ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯃꯉꯣꯟꯐꯥꯎ ꯋꯥꯏ ꯁꯤꯠꯆꯍꯟꯈꯤꯗꯦ ꯀꯔꯤ ꯇꯧꯕꯒꯤꯅꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨꯁꯨ ꯀꯅꯥꯝꯇꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤꯗꯦ ꯀꯧꯅ ꯉꯥꯡꯅꯕꯗꯤ ꯂꯥꯏꯗꯅ ꯃꯥ ꯎꯕ ꯃꯇꯝꯗ ꯄꯤꯁꯨꯝ ꯁꯨꯛꯇꯨꯅ ꯐꯠꯄ ꯂꯩꯊꯣꯛꯈꯤ ꯃꯁꯤꯗ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯍꯥꯏꯐꯝ ꯈꯪꯗꯅ ꯊꯃꯣꯏ ꯁꯣꯛꯈꯤ ꯀꯔꯤꯒꯤ ꯑꯁꯨꯝꯅ ꯇꯧꯕꯤꯔꯤꯕꯅꯣ ꯍꯥꯏꯅꯁꯨ ꯍꯪꯒꯠꯆꯕꯁꯨ ꯉꯝꯂꯝꯗꯦ ꯍꯪꯗ ꯍꯪꯂꯕꯁꯨ ꯀꯧꯗ ꯀꯧꯔꯨꯔꯕꯁꯨ ꯀꯅꯥꯝꯇꯅ ꯃꯥꯕꯨ ꯈꯨꯝꯕꯤꯔꯛꯇ꯭ꯔꯦ ꯇꯁꯦꯡꯅ ꯃꯑꯣꯡ ꯑꯃꯗ ꯂꯥꯛꯂꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯅ ꯃꯔꯨ ꯑꯣꯏꯅ ꯃꯋꯥ ꯃꯄꯨꯔꯣꯏꯕꯅ ꯀꯧꯕꯤ ꯉꯥꯡꯕꯤꯗꯕ ꯅꯨꯄꯤꯗꯨꯒꯤ ꯋꯥꯈꯟꯗꯨ ꯀꯔꯤ ꯑꯣꯏꯒꯅꯤ ꯏꯃꯨꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯣ ꯃꯌꯥꯝꯁꯨ ꯑꯃꯨꯛꯇ ꯈꯟꯕꯤꯌꯨ ꯅꯨꯃꯤꯠꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅ ꯌꯦꯡꯒꯦ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯗꯨꯅ ꯆꯥꯛꯁꯪꯗ ꯂꯩꯔꯤꯉꯩ ꯑꯩꯒꯤ ꯏꯃꯥꯅ ꯁꯦꯡꯕꯥꯡꯅ ꯄꯥꯏꯕꯒꯨꯝ ꯄꯥꯏꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯈꯤ ꯀꯔꯤꯒꯤ ꯅꯪꯅ ꯆꯥꯛ ꯊꯣꯡꯒꯗꯧꯔꯤꯕꯅꯣ ꯅꯪꯅ ꯊꯣꯡ ꯊꯥꯛꯄ ꯃꯇꯝꯗ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯅꯥꯝꯇꯅ ꯆꯥꯕꯤꯒꯗꯕꯁꯨ ꯅꯠꯇꯦ ꯑꯔꯦꯝꯕꯗ ꯆꯦꯡ ꯆꯥꯛ ꯊꯥꯎ ꯊꯨꯝ ꯃꯥꯡꯍꯜꯂꯒꯦ ꯍꯥꯏꯕ꯭ꯔꯣ ꯃꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯁꯥꯎꯔꯅꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ ꯏꯃꯥ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯍꯣꯏꯅ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯤꯕꯁꯤꯕꯣ ꯃꯁꯤꯕꯨ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯆꯠꯂꯥ ꯑꯩꯒꯤ ꯏꯔꯥꯟꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯟꯈꯤꯕꯅꯣ ꯑꯩꯅꯗꯤ ꯈꯪꯖꯗꯕ ꯉꯥꯛꯍꯩꯗꯕ ꯏꯔꯥꯜ ꯂꯩꯔꯝꯃꯕꯁꯨ ꯅꯕꯣꯛꯇꯣꯒꯤ ꯅꯆꯥꯅꯤ ꯈꯟꯅ ꯉꯥꯛꯄꯤꯕ ꯌꯥꯏ ꯉꯁꯤ 4-5ꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯏꯃꯥ ꯑꯩꯍꯥꯛ ꯚꯥꯞ ꯇꯥꯗ꯭ꯔꯦ ꯉꯁꯤꯗꯤ ꯏꯃꯥꯗ ꯑꯩꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯤ ꯑꯩꯒꯤ ꯉꯥꯛꯍꯩꯗ꯭ꯔꯕ ꯏꯔꯥꯟꯁꯤꯕꯨ ꯀꯔꯤꯅꯣ ꯏꯔꯥꯟꯗꯣ ꯏꯃꯥꯅ ꯑꯝꯇ ꯑꯩꯉꯣꯟꯗ ꯀꯣꯛꯊꯣꯛꯄꯤꯗꯨꯅ ꯅꯆꯥꯕꯨ ꯑꯝꯇ ꯆꯨꯝꯊꯣꯛꯍꯟꯕꯤꯌꯨ ꯅꯆꯥ ꯅꯨꯄꯥꯅꯁꯨ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯅ ꯆꯠꯈ꯭ꯔꯦ ꯃꯍꯥꯛꯁꯨ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯒꯤꯅꯣ ꯍꯥꯏꯕꯁꯨ ꯑꯩꯁꯨ ꯈꯪꯗꯦ ꯑꯩꯅ ꯐꯣꯟ ꯇꯧꯔꯕꯁꯨ ꯁꯨꯡꯄꯥꯏ ꯄꯥꯏꯈꯠꯂꯛꯇꯦ ꯁꯣꯝꯗꯅ ꯏꯃꯥꯅ ꯀꯧꯕꯤ ꯉꯥꯡꯕꯤꯕꯗꯤ ꯂꯥꯏꯗꯅ ꯏꯁꯛ ꯑꯁꯤꯐꯥꯎ ꯌꯦꯡꯅꯤꯡꯗꯕꯗꯧꯅ ꯇꯧꯔꯤ ꯃꯁꯤꯗꯕꯨ ꯏꯃꯥ ꯑꯩꯅ ꯀꯔꯝꯅ ꯈꯥꯡꯒꯅꯤ ꯅꯃꯧꯒꯤ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯕꯅꯣ ꯍꯥꯏꯕꯗꯣ ꯅꯃꯧꯗ ꯑꯝꯇ ꯇꯥꯛꯄꯤꯌꯨ ꯏꯃꯥ ꯃꯗꯨꯗ ꯑꯩꯒꯤ ꯏꯃꯥꯅ ꯀꯔꯤꯁꯨ ꯇꯧꯆꯗꯅ ꯍꯥꯏ ꯃꯗꯣ ꯈꯪꯅꯤꯡꯂꯕꯗꯤ ꯅꯄꯥꯝꯗ ꯆꯠꯈ꯭ꯔꯣ ꯅꯃꯥ ꯅꯄꯥ ꯅꯕꯨꯡ ꯅꯄꯥꯎꯁꯤꯡꯒ ꯇꯥꯟꯅꯔꯨꯔꯣ ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯩꯕꯁꯦ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯅꯪꯕꯨ ꯆꯠꯍꯟꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯕꯅꯤ ꯏꯁꯤꯜ ꯑꯁꯤꯅ ꯆꯠꯄꯤꯈ꯭ꯔꯣ ꯍꯥꯏꯕꯗꯣ ꯍꯥꯏꯕ ꯉꯝꯗꯗꯨꯅ ꯂꯩꯔꯤꯕꯅꯤ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅꯁꯨ ꯐꯣꯟ ꯄꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯂꯥꯏꯗꯅ ꯍꯟꯗꯛ ꯃꯄꯣꯛꯁꯤꯒꯤ ꯅꯁꯛ ꯐꯥꯎꯕ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯂꯔꯣꯏ ꯑꯩꯁꯨ ꯅꯪꯒ ꯀꯨꯏꯅ ꯃꯥꯌꯣꯛꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯜꯂꯤ ꯍꯪꯒꯣꯏ ꯑꯗꯨꯅ ꯅꯍꯥꯛ ꯆꯥꯛꯁꯪ ꯑꯁꯤꯗꯒꯤ ꯈꯔ ꯊꯨꯅ ꯊꯣꯛꯈ꯭ꯔꯣ ꯍꯣꯔꯦꯟ ꯁꯣꯏꯗꯅꯕ ꯅꯍꯥꯛꯀꯤ ꯀꯥꯗ ꯑꯩ ꯅꯪꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ ꯃꯗꯨꯗ ꯑꯣꯏꯅ ꯆꯥꯛꯇꯣ ꯆꯥꯔꯣ ꯃꯗꯨꯁꯨ ꯂꯦꯝꯅ ꯆꯥꯕꯅꯤ ꯍꯥꯎꯕ ꯍꯥꯎꯇꯕ ꯊꯤꯕ ꯌꯥꯔꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤꯅꯦ ꯅꯪꯒ ꯈꯔ ꯊꯨꯅ ꯊꯣꯛꯄꯤꯈ꯭ꯔꯣ ꯌꯦꯡꯅꯤꯡꯗꯕ ꯅꯁꯛꯇꯣ ꯑꯩꯉꯣꯟꯗ ꯀꯨꯏꯅ ꯎꯍꯜꯂꯛꯀꯅꯨ ꯏꯃꯥꯒꯤ ꯋꯥꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯈꯤꯗꯦ ꯅꯧꯔꯤꯕꯒ ꯑꯣꯏꯕꯒ ꯉꯥꯡꯂꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯅꯒ ꯀꯟꯕꯒ ꯍꯪꯒꯟꯅ ꯈꯨꯝꯕꯁꯨ ꯉꯝꯗ꯭ꯔꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯏ ꯃꯔꯨ ꯂꯨꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯇꯞꯅ ꯇꯞꯅ ꯊꯣꯛꯂꯛꯏ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯃꯃꯥꯏꯗꯨ ꯃꯣꯟꯗ ꯎꯞꯁꯤꯜꯂꯒ ꯑꯣꯛ ꯈꯣꯡꯅ ꯀꯞꯆꯈꯤ ꯈꯜꯂꯤ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯕꯨ ꯀꯔꯤꯅꯣ ꯉꯁꯤ 4-5ꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯏꯃꯨꯡ ꯑꯁꯤꯅ ꯈꯣꯡ ꯍꯣꯡꯂꯛꯄꯒꯤ ꯃꯑꯣꯡꯁꯤꯗ ꯃꯍꯥꯛ ꯈꯟꯐꯝ ꯈꯪꯈꯤꯗꯦ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅꯁꯨ ꯈꯪꯂꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯕꯤ ꯉꯥꯡꯕꯤꯔꯛꯇꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯥꯡꯉꯝꯗꯕꯁꯤ ꯃꯄꯨꯔꯣꯏꯕꯅ ꯀꯧꯕꯤ ꯉꯥꯡꯕꯤꯗꯕ ꯑꯃꯗꯤ ꯃꯈꯨꯠ ꯆꯥꯕꯤꯗꯕ ꯑꯁꯤꯅ ꯃꯑꯣꯏꯔꯦ ꯐꯨ ꯆꯩꯕꯅ ꯉꯥꯡ ꯁꯛꯄꯅ ꯃꯁꯤꯒꯤ ꯆꯩꯅ ꯌꯧꯕ ꯉꯝꯗꯦ ꯐꯨꯕꯒꯤ ꯆꯩꯅꯥꯁꯨ ꯀꯨꯏꯗꯦ ꯊꯤꯅ ꯉꯥꯡꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯨ ꯀꯨꯏꯗꯦ ꯃꯊꯪꯒꯤ ꯃꯤꯀꯨꯞꯇ ꯃꯄꯨꯔꯣꯏꯕꯒꯤ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯆꯟꯕꯤ ꯋꯥꯍꯩ ꯑꯃꯗ ꯑꯗꯨꯃꯛ ꯇꯦꯖꯩ
ꯑꯗꯨꯕꯨ ꯃꯈꯨꯠ ꯆꯥꯕꯤꯗꯕ ꯍꯥꯏꯕꯁꯦ ꯉꯁꯤꯃꯗꯤ ꯃꯈꯥ ꯇꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯔꯛꯇꯕꯗꯒꯤ ꯃꯁꯥ ꯃꯇꯣꯝꯗ ꯁꯤꯟꯅꯕ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯍꯥꯛ ꯋꯥꯈꯜ ꯂꯥꯡꯐꯥꯡ ꯈꯟꯕ ꯉꯝꯂꯛꯇꯕꯗꯒꯤ ꯅꯠꯇꯕ ꯈꯟꯕ ꯍꯧꯔꯛꯈꯤ ꯍꯨ ꯆꯥꯔꯒ ꯁꯤꯈ꯭ꯔꯁꯤꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯛꯂꯤ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨꯃꯇꯪꯗꯤ ꯈꯪꯈꯤꯒꯦ ꯑꯩꯒ ꯑꯃꯨꯛꯇꯪꯗꯤ ꯎꯅꯈꯤꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯐꯣꯡꯗꯣ ꯎꯞꯁꯤꯜꯂꯒ ꯃꯩꯁꯥ ꯈꯥꯡꯂꯤ ꯑꯁꯨꯝꯅ ꯎꯄ꯭ꯔꯥꯡ ꯁꯤꯠꯇꯨꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛ ꯃꯃꯥ ꯑꯣꯏꯔꯛꯈꯤ ꯃꯁꯥꯗ ꯈꯪꯉꯝꯗꯕ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯈꯤ ꯃꯗꯣ ꯑꯩꯒꯤ ꯏꯃꯥꯅ ꯇꯥꯗꯨꯅ ꯃꯅꯥꯛꯇ ꯆꯪꯉꯤ ꯑꯗꯨꯒ ꯁꯥꯎꯅꯅ ꯍꯥꯏ ꯌꯥꯝꯅ ꯊꯨꯅ ꯗꯣꯛꯇꯔ ꯆꯠꯅꯕ ꯇꯧ ꯃꯗꯨꯅ ꯐꯔꯛ ꯇꯥꯍꯜꯂꯛꯄ ꯌꯥꯔꯣꯏ ꯏꯆꯥꯅꯨꯄꯥꯁꯦ ꯑꯅꯤ ꯁꯨꯗꯦ ꯃꯊꯟꯇꯅꯤ ꯅꯪꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯆꯥꯗ ꯌꯦꯠꯄꯗꯤ ꯌꯥꯔꯣꯏ ꯃꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯉꯛꯅ ꯀꯔꯤꯅꯣ ꯏꯃꯥꯅ ꯇꯥꯛꯄꯤꯔꯤꯕꯁꯤꯕꯣ ꯑꯩꯍꯥꯛ ꯚꯥꯞꯇ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯏꯃꯥꯅ ꯁꯥꯎꯅ ꯈꯣꯟ ꯀꯠꯂꯞꯅ ꯍꯥꯏ ꯀꯩꯗꯧꯕꯒꯤ ꯚꯥꯞ ꯇꯥꯔꯣꯏꯗꯧꯔꯤꯕꯅꯣ ꯍꯧꯖꯤꯛ ꯅꯪꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯣ ꯊꯥ ꯂꯦꯞꯄꯅꯦ ꯅꯨꯄꯥꯕꯨ ꯑꯣꯏꯔꯕꯁꯨ ꯅꯨꯄꯤꯕꯨ ꯑꯣꯏꯔꯕꯁꯨ ꯅꯪꯒꯨꯝꯕꯒꯤ ꯃꯆꯥꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯁꯨ ꯌꯥꯔꯣꯏ ꯑꯗꯨꯅꯅꯤ ꯗꯣꯛꯇꯔꯗ ꯆꯠꯂꯣ ꯑꯉꯥꯡꯗꯣ ꯑꯩꯈꯣꯏꯗ ꯌꯦꯜꯍꯜꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯏꯃꯥꯒꯤ ꯋꯥꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤ ꯁꯥꯎꯅꯤꯡꯕꯅ ꯕ꯭ꯔꯤꯕꯤ ꯄꯥꯈꯠꯂꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯎꯖꯒꯗꯕ ꯃꯆꯥꯕꯨ ꯃꯥꯡꯍꯜꯂꯣ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯈꯤ ꯁꯥꯎꯅꯤꯡꯕꯗꯒꯤ ꯆꯣꯡꯁꯤꯟꯗꯨꯅ ꯃꯅꯤꯡꯒꯤ ꯃꯁꯝꯗꯣ ꯐꯣꯏꯅꯤꯡꯉꯛꯈꯤ ꯑꯗꯨꯕꯨ ꯃꯗꯨ ꯍꯧꯅꯗꯕꯅꯤ ꯇꯧꯍꯣꯏꯗꯕꯅꯤꯅ ꯈꯜꯂꯒ ꯃꯁꯥꯗꯣ ꯐꯥꯊꯔꯝꯃꯤ ꯁꯥꯎꯅꯤꯡꯕꯗꯨꯗꯤ ꯍꯟꯗꯕꯅ ꯈꯣꯟ ꯀꯟꯅ ꯍꯥꯏꯒꯦ ꯃꯌꯥꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯀꯩꯗꯧꯕꯒꯤ ꯑꯉꯥꯡꯁꯦ ꯃꯥꯡꯍꯟꯒꯗꯧꯔꯤꯕꯅꯣ ꯏꯆꯥ ꯄꯣꯛꯂꯨꯒꯦ ꯍꯥꯏꯕꯒꯤꯗꯃꯛ ꯌꯨꯝ ꯄꯥꯜꯂꯛꯄꯅꯤ ꯏꯋꯥꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯒꯦ ꯍꯥꯏꯕꯒꯤꯗꯃꯛ ꯌꯨꯝ ꯑꯁꯤꯗ ꯑꯩꯅ ꯂꯥꯛꯈꯤꯕꯅꯤ ꯃꯤꯅꯥꯏ ꯑꯣꯏꯔꯨꯒꯦ ꯍꯥꯏꯅ ꯂꯥꯛꯄ ꯅꯠꯇꯦ ꯍꯪꯒꯟꯅ ꯈꯨꯝꯂꯛꯄ ꯑꯗꯨꯗ ꯏꯃꯥꯗꯨ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯗꯨꯅ ꯑꯌꯥꯛꯄ ꯈꯣꯟꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯆꯤꯟꯗꯛꯇꯒ ꯈꯨꯝꯕ ꯁꯥꯔꯤꯅꯦ ꯅꯋꯥꯅ ꯄꯨꯔꯣꯏꯕꯅ ꯄꯥꯝꯕꯤꯗ꯭ꯔꯕ ꯅꯪꯅꯁꯨ ꯅꯁꯨꯡ ꯐꯜꯂꯤꯕꯅꯤꯅꯦ ꯋꯥꯖꯥꯎ ꯉꯥꯡꯂꯤꯕꯅꯤꯅꯦ ꯍꯥ ꯑꯁꯨꯛ ꯌꯥꯝꯅ ꯅꯃꯥꯏ ꯀꯜꯂꯤꯕ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯁꯦꯁꯦ ꯅꯪꯅ ꯈꯪꯗ꯭ꯔꯕꯗꯤ ꯅꯃꯤꯠꯇꯨꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯇꯥꯛꯀꯦ ꯃꯌꯦꯛ ꯁꯦꯡꯕ ꯄꯥꯝꯂꯤꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯒꯦ ꯅꯍꯥꯟ ꯅꯣꯡꯃ ꯏꯆꯥꯅ ꯂꯦꯡꯊꯨꯡꯗꯨꯅ ꯐꯔꯕ ꯍꯥꯏꯔꯕꯗ ꯗꯣꯛꯇꯔꯒꯤ ꯒꯨꯂꯤꯅ ꯐꯠꯇꯕꯗꯒꯤ ꯃꯥꯏꯕꯒꯤ ꯃꯟꯇ꯭ꯔꯅ ꯐꯈꯤꯗꯅ ꯑꯗꯨꯅꯅꯦ ꯃꯔꯝ ꯍꯥꯏꯕꯕꯨ ꯏꯕꯦꯝꯃ ꯅꯍꯥꯛꯁꯤ ꯄꯦꯠꯅ ꯁꯦꯟ ꯆꯪꯕ ꯍꯥꯏꯕꯗꯣ ꯃꯗꯨꯅꯤ ꯅꯈꯣꯡ ꯍꯥꯏꯔꯦ ꯈꯨꯔꯨꯝ ꯈꯣꯡꯗꯥ ꯇꯥꯏ ꯅꯪꯕꯨ ꯄꯣꯛꯄꯤ ꯅꯃꯥꯗꯨꯁꯨ ꯍꯩꯅꯕꯤ ꯅꯨꯡꯁꯤꯠꯂꯩ ꯍꯥꯏꯅ ꯍꯥꯏꯅꯩ ꯅꯃꯥꯗꯨꯒꯤ ꯃꯆꯥꯅꯤ ꯅꯪꯁꯨ ꯃꯤꯒꯤ ꯑꯅꯥꯕꯗ ꯅꯈꯣꯏꯒꯤ ꯃꯤꯅ ꯆꯪꯂꯨꯔꯕꯗꯤ ꯍꯤꯡꯒꯟꯗ ꯍꯥꯏꯅꯩ ꯑꯁꯤ ꯌꯧꯅ ꯍꯥꯏꯔꯕꯗꯤ ꯌꯥꯔꯅꯤꯅꯦ ꯑꯩꯒꯤ ꯅꯨꯄꯤ ꯃꯁꯥꯗ ꯍꯩꯅꯗꯕ ꯃꯃꯥ ꯄꯣꯛꯅ ꯉꯥꯡꯂꯛꯄꯗꯨ ꯃꯩ ꯍꯧꯅ ꯁꯥꯎꯔꯛꯏ ꯃꯃꯤꯠ ꯑꯃꯅꯦꯝꯗ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯒ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯅ ꯑꯐꯕꯗ ꯈꯟꯊꯗꯅ ꯒ꯭ꯂꯥꯁꯇꯒꯤ ꯏꯁꯤꯡꯗꯨ ꯍꯩꯊꯕꯒꯨꯝ ꯑꯣꯔꯣ ꯍꯩꯊꯔꯛꯏ ꯃꯍꯥꯛꯅ ꯈꯣꯟ ꯀꯟꯅ ꯍꯥꯏꯔꯛꯏ ꯑꯩꯍꯥꯛꯁꯦ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯕ ꯂꯝꯆꯠ ꯕꯦꯕꯥꯔ ꯂꯩꯕ ꯈꯨꯗꯤꯡꯃꯛꯅ ꯁꯤꯡꯊꯥꯅꯔꯤꯕ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯄꯅꯤ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯅ ꯀꯔꯝꯅ ꯋꯥ ꯉꯥꯡꯒꯅꯤ ꯍꯥꯏꯕꯗꯨ ꯐꯖꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯂꯕ ꯃꯆꯥꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯃꯥꯅ ꯊꯛꯁꯤ ꯈꯥꯁꯤ ꯃꯁꯛ ꯈꯪꯗꯕ ꯂꯝꯆꯠ ꯕꯦꯕꯥꯔ ꯂꯩꯇꯕ ꯑꯣꯏꯅ ꯇꯥꯍꯜꯂꯦ ꯃꯁꯤꯃꯁꯨ ꯏꯃꯥꯅ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯑꯩꯍꯥꯛ ꯑꯁꯦ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯤ ꯇꯣꯜꯂ ꯇꯥꯔꯕꯤ ꯑꯃꯒꯨꯝ ꯎꯕꯤꯔ ꯃꯥꯜꯂꯦꯅꯦ ꯑꯩꯒꯤ ꯃꯥꯡꯗ ꯑꯩꯕꯨ ꯄꯣꯛꯄꯤ ꯏꯃꯥꯕꯨ ꯄꯟꯗꯨꯅ ꯉꯥꯡꯕ ꯅꯇꯤꯛ ꯅꯠꯇꯦ ꯑꯩꯍꯥꯛ ꯅꯪꯒꯤ ꯌꯨꯝꯁꯤꯗ ꯂꯩꯇꯕꯁꯨ ꯌꯥꯏ ꯂꯩꯁꯨ ꯂꯩꯅꯤꯡꯗꯦ ꯑꯁꯤꯒꯨꯝꯅ ꯁꯥ ꯎꯆꯦꯛꯅ ꯂꯩꯒꯗꯕ ꯃꯤꯔꯣꯜ ꯍꯨꯛꯇꯕ ꯏꯃꯨꯡ ꯑꯁꯤꯗ ꯀꯅꯥꯅꯁꯨ ꯂꯩꯅꯤꯡꯉꯣꯏ ꯑꯗꯨꯕꯨ ꯑꯩꯍꯥꯛ ꯅꯆꯥꯅꯨꯄꯥꯒ ꯎꯅꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯌꯨꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯒꯅꯤ ꯃꯗꯨ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯩꯕꯨ ꯀꯅꯥꯅ ꯇꯥꯟꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩ ꯌꯦꯡꯒꯦ ꯃꯔꯛ ꯑꯁꯤꯗ ꯏꯃꯥꯅ ꯑꯩꯕꯨ ꯍꯥꯠꯄ ꯉꯝꯅꯅꯕ ꯍꯣꯠꯅꯖꯧ ꯃꯗꯨꯁꯨ ꯉꯝꯃꯣꯏ ꯃꯔꯝꯗꯤ ꯏꯕꯨꯡ ꯏꯄꯥ ꯋꯥꯈꯜ ꯄꯥꯡꯒꯜꯂꯤ ꯁꯥꯒꯩ ꯆꯥꯎꯏ ꯈꯪꯕꯅ ꯌꯥꯔꯦ ꯅꯆꯥꯅꯨꯄꯥꯒ ꯑꯩꯒ ꯑꯊꯨꯕꯗ ꯎꯅꯅꯕ ꯍꯣꯠꯅꯧ ꯃꯗꯨꯅ ꯏꯃꯥ ꯍꯣꯏꯒꯤꯁꯨ ꯑꯐꯕ ꯑꯣꯏꯒꯅꯤ ꯏꯃꯥꯅ ꯑꯩꯕꯨ ꯃꯤ ꯑꯣꯏꯅ ꯎꯗꯕꯗꯒꯤ ꯑꯩꯒꯤ ꯆꯤꯟ ꯑꯁꯤꯗ ꯋꯥꯍꯩꯁꯤꯡ ꯑꯁꯦ ꯊꯣꯛꯂꯛꯄꯅꯤ ꯃꯁꯤꯒꯤꯗꯃꯛ ꯏꯃꯥꯅ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯏꯃꯥ ꯃꯈꯥ ꯇꯥꯕ ꯑꯉꯥꯡꯅ ꯂꯥꯛꯁꯟ ꯍꯥꯏꯔꯛꯄꯗꯨꯗ ꯀꯟꯅ ꯁꯥꯎꯅꯤꯡꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯁꯤꯗ ꯑꯆꯨꯝꯕ ꯌꯥꯎꯕꯅ ꯄꯥꯡꯒꯟ ꯊꯣꯛꯄꯗꯤ ꯑꯗꯨꯃꯛ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯑꯅꯤꯅ
ꯄꯨꯜꯂꯛꯄ ꯑꯁꯤꯅ ꯃꯁꯤꯃꯗꯤ ꯍꯥꯏꯔꯛꯏ ꯐꯩ ꯐꯩ ꯏꯆꯥꯅꯨꯄꯥꯅ ꯅꯪ ꯁꯝꯗꯨ ꯄꯥꯏꯔꯒ ꯂꯥꯛꯇꯨꯅ ꯏꯜꯍꯟꯒꯦ ꯃꯗꯨ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯥꯁꯨ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯠꯈꯤ ꯏꯃꯥꯅ ꯃꯉꯣꯟꯗ ꯊꯤꯅ ꯉꯥꯡꯕ ꯑꯗꯨꯒ ꯃꯥꯅ ꯏꯃꯥꯗ ꯍꯪꯒꯅ ꯈꯨꯝꯈꯤꯕ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯑꯅꯤꯒ ꯌꯥꯅꯔꯒ ꯑꯩꯒꯤ ꯅꯨꯄꯤ ꯇꯨꯃꯤꯟꯅ ꯂꯩꯍꯧꯈꯤ ꯃꯊꯃꯣꯏꯗꯁꯨ ꯑꯁꯨꯝꯅ ꯈꯟꯈꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯇꯛꯂꯝꯗꯅ ꯆꯠꯈꯤꯕ ꯑꯃꯗꯤ ꯑꯩꯅ ꯐꯣꯟ ꯇꯧꯕ ꯃꯇꯝꯗ ꯄꯥꯏꯈꯠꯂꯛꯇꯕꯒꯤ ꯃꯔꯝꯗꯤ ꯃꯁꯤꯒꯤ ꯑꯣꯏꯔꯦꯀꯣ ꯃꯁꯤ ꯍꯦꯛ ꯈꯪꯕ ꯃꯇꯝꯗ ꯃꯍꯥꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯁꯥꯎꯅꯤꯡꯈꯤ ꯑꯩꯍꯥꯛꯄꯨꯁꯨ ꯃꯍꯥꯛꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯋꯥꯔꯧꯈꯤ ꯃꯄꯨꯔꯣꯏꯕꯅ ꯑꯁꯤꯒꯨꯝꯅ ꯂꯥꯟꯅ ꯊꯥꯖꯕ ꯂꯩꯀꯥꯡ ꯆꯨꯔꯕ ꯑꯟꯙꯕꯤꯁ꯭ꯋꯥꯁꯇ ꯊꯥꯖꯔꯝꯕ ꯑꯁꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯃꯔꯨꯞ ꯑꯩꯍꯥꯛ ꯑꯁꯦ ꯀꯌꯥꯗ ꯄꯪꯈ꯭ꯔꯕꯅꯣ ꯑꯩꯒꯤ ꯑꯄꯪꯕꯒꯤ ꯃꯇꯧ ꯑꯁꯤꯅ ꯉꯁꯤꯗꯤ ꯀꯌꯥꯗ ꯅꯤꯡꯉꯝꯗꯕ ꯑꯁꯤꯃꯛꯅ ꯉꯁꯤꯗꯤ ꯑꯩꯍꯥꯛ ꯌꯨꯗ ꯄꯣꯊꯥꯐꯝ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯅꯤꯡꯁꯤꯡꯂꯨꯔꯒ ꯑꯩꯍꯥꯛ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯉꯤ ꯏꯁꯥ ꯏꯊꯣꯝꯗ ꯄ꯭ꯔꯣꯛ ꯆꯥꯛꯏ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯥꯅ ꯑꯣꯏꯈꯤꯕ ꯁꯛꯇꯝꯗꯨ ꯉꯁꯤ ꯐꯥꯎꯕ ꯃꯤꯠꯇ ꯁꯪꯁꯪ ꯎꯔꯤ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥꯆꯦꯅ ꯃꯈ꯭ꯌꯥ ꯆꯤꯛꯂꯒ ꯑꯩꯉꯣꯟꯗ ꯁꯛꯇ꯭ꯔꯤꯛꯅꯅ ꯌꯦꯡꯂꯛꯈꯤ ꯑꯗꯨꯒ ꯕ꯭ꯔꯖꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯏꯀꯣꯛꯇ ꯇꯥꯍꯩꯊꯔꯛꯈꯤ ꯃꯆꯤꯟ ꯄꯥꯔꯕ ꯇꯦꯟꯖꯩꯒꯨꯝꯅ ꯃꯍꯥꯛꯀꯤ ꯊꯧꯔꯕ ꯋꯥꯍꯩꯁꯤꯡꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯊꯥꯈꯤ ꯃꯗꯨꯒꯤ ꯆꯩꯅꯥꯗꯣ ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯣꯛꯇꯨꯅ ꯂꯩꯔꯤ ꯃꯔꯨꯞ ꯍꯧꯖꯤꯛ ꯑꯩꯒ ꯂꯩꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯁꯦ ꯃꯔꯨꯞꯅ ꯎꯈꯤꯕ ꯅꯨꯄꯤꯗꯣ ꯅꯠꯇ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯁꯟꯙ꯭ꯌꯥ ꯀꯧꯏ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯍꯪꯂꯛꯀꯅꯨ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯤꯗꯨꯗꯤ ꯅꯠꯇꯦ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯥꯅ ꯂꯩꯁꯥꯕꯤꯗ ꯂꯧꯕꯗ ꯆꯤꯜꯍꯥꯎ ꯊꯤꯗꯦ ꯍꯥꯏꯕꯗꯨꯅꯤ ꯃꯍꯥꯛ ꯑꯩꯒꯤ ꯌꯨꯝꯕꯥꯟꯃꯤꯔꯛꯄ ꯆꯍꯤ 4 ꯍꯦꯜꯂꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯃꯤꯠ ꯑꯁꯤꯗ ꯏꯆꯥ ꯑꯃ ꯐꯥꯎꯕ ꯎꯗ꯭ꯔꯤ ꯎꯒꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯗ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯕꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯀꯟꯕ ꯁꯥꯞ ꯑꯃ ꯊꯝꯕꯤꯔꯝꯃꯦ ꯃꯔꯨꯞ ꯃꯤ ꯑꯃꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯊꯃꯣꯏ ꯁꯣꯛꯅ ꯁꯥꯞ ꯇꯧꯔꯕꯗꯤ ꯁꯣꯏꯗꯅ ꯐꯪꯉꯤ ꯍꯥꯏꯕꯁꯦ ꯆꯨꯝꯂꯕ ꯈꯜꯂꯤ ꯃꯁꯤꯒꯤ ꯃꯈꯥꯗꯤ ꯋꯥꯔꯤꯁꯦ ꯑꯩ ꯂꯤꯅꯤꯡꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯇꯥꯅꯤꯡꯕꯒꯤ ꯃꯇꯧ ꯑꯁꯤꯗ ꯑꯩꯍꯥꯛ ꯂꯤꯗꯕ ꯉꯝꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯤꯔꯔꯣꯏ ꯍꯥꯏꯔꯕꯁꯨ ꯅꯪꯅ ꯁꯣꯏꯗꯅ ꯑꯅꯝ ꯀꯜꯂꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯩꯁꯨ ꯋꯥꯔꯤꯁꯦ ꯅꯪꯉꯣꯟꯗ ꯂꯤꯊꯣꯛꯂꯒ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯈꯔꯗ ꯑꯣꯏꯔꯁꯨ ꯀꯣꯛꯄ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯉꯒꯦ ꯑꯁꯦꯡꯕꯅꯤ ꯃꯔꯨꯞ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯑꯩ ꯌꯥꯝꯅ ꯇꯥꯅꯤꯡꯉꯤ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯂꯤꯗꯕ ꯇꯥꯔꯕꯗꯤ ꯑꯩꯍꯥꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯣꯏ ꯀꯣꯏꯅꯗꯕ ꯅꯨꯡꯁꯤꯕ ꯃꯔꯨꯞꯅꯤ ꯈꯜꯂꯒ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯃꯈꯥ ꯆꯠꯊꯔꯛꯎ ꯑꯩꯍꯥꯛ ꯇꯥꯅꯤꯡꯕꯅ ꯉꯥꯏ ꯉꯝꯗ꯭ꯔꯦ ꯐꯔꯦ ꯃꯔꯨꯞ ꯑꯩ ꯋꯥꯔꯤꯁꯦ ꯂꯤꯔꯒꯦ ꯑꯗꯨꯕꯨ ꯅꯍꯥꯛ ꯀꯅꯥꯒꯤ ꯃꯐꯝꯗꯗꯤ ꯂꯤꯊꯣꯛ ꯇꯝꯊꯣꯛꯀꯅꯨꯀꯣ ꯃꯔꯝꯗꯤ ꯋꯥꯔꯤꯁꯦ ꯐꯖꯕ ꯋꯥꯐꯝ ꯅꯠꯇꯦ ꯏꯀꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯏꯐꯝꯗꯁꯨ ꯂꯩ ꯑꯗꯨꯅ ꯃꯁꯤꯃꯇꯪꯗꯤ ꯃꯔꯨꯞꯅ ꯀꯥꯎꯕꯤꯗꯕ ꯇꯥꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯃꯔꯨꯞꯅ ꯃꯥꯒꯤ ꯋꯥꯔꯤꯗꯣ ꯃꯈꯥ ꯆꯠꯊꯔꯛꯏ ꯃꯥꯅ ꯃꯈꯥ ꯆꯠꯊꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯔꯤꯗꯨ ꯑꯁꯨꯝꯅ ꯑꯣꯏꯔꯤ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯒꯤ ꯂꯥꯎꯅꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ 2 ꯂꯩꯔꯒ ꯑꯩꯁꯨ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯂꯦ ꯃꯗꯣ ꯏꯃꯥꯅ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯂꯥꯛꯈꯤꯕꯅꯤ ꯑꯩꯅ ꯍꯦꯛ ꯌꯨꯝ ꯌꯧꯕꯒ ꯑꯩ ꯏꯁꯥꯒꯤ ꯀꯥꯗ ꯆꯪꯗꯅ ꯑꯩꯒꯤ ꯅꯨꯄꯤꯐꯥꯎ ꯎꯍꯟꯗꯅ ꯑꯩ ꯏꯃꯥꯒ ꯆꯤꯛꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯦ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ 이붕어 ꯅꯪꯒꯤ ꯅꯨꯄꯤꯁꯤ ꯃꯉꯛ ꯌꯥꯝꯅ ꯀꯜꯂꯤ ꯌꯥꯝꯅ ꯊꯣꯏꯁꯛ ꯋꯥꯡꯆꯠꯅꯩ ꯑꯩꯅꯁꯨ ꯃꯁꯥꯃꯛꯀꯤ ꯑꯃꯗꯤ ꯃꯃꯥꯒꯤ ꯁꯤꯇ꯭ꯔꯄꯤꯗꯨꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯅꯪ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯅꯪ ꯂꯥꯛꯂꯒ ꯆꯠꯀꯅꯤ ꯍꯥꯏꯕꯅꯤ ꯅꯪꯅ ꯉꯝꯅꯕ ꯃꯍꯥꯛꯄꯨ ꯆꯥꯍꯟꯈꯣ ꯃꯍꯥꯛꯀ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯦ ꯈꯨꯖꯤꯟꯗ ꯇꯨꯝ ꯆꯪꯕ ꯀꯥꯡꯒꯗ ꯂꯤꯡ ꯆꯪꯕ ꯍꯥꯏꯕꯗꯣ ꯇꯥꯒꯅꯤ ꯀꯩꯗꯧꯅꯨꯡꯗ ꯈꯨꯌꯥ ꯇꯨꯁꯤꯜꯂꯣꯏ ꯑꯗꯨꯒ ꯑꯃꯅ ꯍꯧꯖꯤꯛ ꯃꯍꯥꯛ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯕꯅꯤ ꯇꯨꯡꯗ ꯅꯪꯉꯣꯟꯗ ꯈꯨꯔꯧ ꯂꯥꯌꯦꯡꯅꯔꯛꯀꯅꯤ ꯃꯗꯣ ꯊꯣꯛꯇꯅꯕ ꯑꯉꯥꯡꯗꯨ ꯂꯧꯊꯣꯛꯅꯕ ꯇꯧ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯈꯨꯅꯨ ꯃꯈꯣꯡ ꯁꯝꯂꯧꯕ ꯍꯥꯏꯕꯗꯣ ꯇꯥꯒꯅꯤ ꯑꯉꯥꯡꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯨꯡꯗꯁꯨ ꯃꯁꯥ ꯌꯥꯝꯅ ꯂꯥꯡꯉꯛꯀꯅꯤ ꯃꯗꯨꯗ ꯑꯩꯅ ꯍꯥꯏꯈꯤ ꯏꯃꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯂꯨꯏ ꯃꯗꯨꯗꯕꯨ ꯃꯍꯥꯛꯅ ꯌꯥꯔꯛꯀꯗ꯭ꯔꯣ ꯑꯩꯒꯤ ꯋꯥꯗꯨꯗ ꯏꯃꯥꯅ ꯈꯣꯟ ꯀꯟꯅ ꯍꯥꯏꯔꯛꯏ ꯌꯥꯗꯕ ꯌꯥꯔꯣꯏ ꯃꯥꯅ ꯌꯥꯗꯦ ꯍꯥꯏꯅꯒ ꯆꯠꯅꯕ ꯌꯥꯔꯣꯏ ꯍꯨꯏꯅꯥꯎ ꯃꯆꯥ ꯂꯨꯅ ꯇꯧꯔꯒ ꯂꯩꯇꯣꯂꯛꯏ ꯍꯥꯏꯕꯗꯣ
ꯆꯥꯎꯅꯕ ꯌꯣꯠꯂꯒ ꯃꯄꯨ ꯆꯥꯏ ꯍꯥꯏꯕ ꯄꯥꯎꯔꯧ ꯂꯩ ꯑꯗꯨꯅ ꯅꯝꯗꯅ ꯂꯧꯊꯣꯛꯀꯗꯕꯅꯤ ꯌꯥꯁꯨ ꯌꯥꯔꯛꯀꯅꯤ ꯃꯍꯥꯛ ꯗꯣꯂꯔ ꯇꯥꯔꯕꯤ ꯑꯃꯒꯨꯝ ꯅꯣꯂꯨꯛꯀꯗꯕ ꯅꯠꯇꯦ ꯌꯥꯝꯅ ꯑꯆꯥꯎꯔꯝ ꯀꯥꯕꯤ ꯅꯥꯄꯟ ꯀꯥꯕꯤ ꯅꯨꯄꯤꯅꯤ ꯑꯩꯒꯤ ꯆꯤꯟꯊꯛꯇꯁꯨ ꯍꯪꯒꯅ ꯈꯨꯝꯕ ꯉꯝꯂꯤꯕꯅꯤ ꯃꯐꯝ ꯂꯝꯗꯝ ꯈꯨꯀꯠ ꯄꯥꯡꯒꯜꯂꯤ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯌꯥꯝꯅꯁꯨ ꯉꯥꯎꯆꯥꯎꯊꯦꯛꯏ ꯅꯪꯅ ꯅꯨꯡꯁꯤꯔꯒ ꯅꯨꯡꯁꯤꯔꯦ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯕ ꯃꯤꯗꯥꯅꯤ ꯈꯪꯗꯦ ꯑꯩꯗꯤ ꯃꯥꯁꯦ ꯌꯥꯝꯅ ꯍꯩꯅꯗꯦ ꯅꯪꯁꯨ ꯃꯥꯒ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯁꯨꯅ ꯅꯨꯡꯉꯥꯏꯔꯣꯏ ꯃꯗꯨꯗ ꯑꯩꯅ ꯍꯥꯏꯈꯤ ꯐꯔꯦ ꯏꯃꯥ ꯅꯁꯥꯅ ꯄꯨꯝꯅꯃꯛ ꯐꯅꯕ ꯁꯤꯜꯂꯒꯦ ꯑꯩꯁꯨ ꯃꯥꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯕꯁꯦ ꯄꯥꯝꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯩ ꯏꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯂꯛꯏ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯄꯒꯤ ꯑꯗꯨꯋꯥꯏꯗꯅꯤ ꯑꯩ ꯌꯨ ꯊꯛꯂꯒ ꯌꯨꯝꯗ ꯆꯪꯈꯤ ꯑꯩꯅ ꯆꯪꯂ ꯂꯩꯕꯁꯤ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯀꯔꯝꯅ ꯇꯥꯟꯊꯣꯛꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯒ ꯆꯪꯉꯛꯏꯕꯅꯤ ꯆꯨꯝꯗꯤꯟ ꯆꯥꯛꯁꯪꯗ ꯆꯪꯂꯛꯑꯒ ꯆꯥꯛ ꯊꯣꯡꯉꯤ ꯆꯥꯛꯆꯥ ꯍꯦꯛ ꯇꯣꯛꯄꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯃꯇꯝ ꯑꯗꯣ ꯃꯥꯗꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯩ ꯆꯪꯂꯛꯄꯒꯤ ꯃꯈꯣꯟ ꯇꯥꯕ ꯃꯇꯝꯗ ꯍꯧꯒꯠꯂꯒ ꯐꯤꯌꯥꯡꯀꯣꯛꯇꯒꯤ ꯈꯨꯗꯩ ꯑꯃ ꯂꯧꯔꯒ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯅꯕ ꯑꯩꯉꯣꯟꯗ ꯄꯤꯔꯛꯏ ꯃꯗꯨꯗ ꯑꯩꯅ ꯍꯥꯟꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯥꯛꯄ ꯋꯥꯍꯩꯅ ꯍꯥꯏ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯥꯛꯂꯤꯕ ꯑꯗꯨꯒ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯦ ꯅꯪꯅ ꯄꯤꯕ ꯄꯣꯠ ꯂꯧꯒꯦ ꯅꯪꯒꯤ ꯁꯦꯕꯥ ꯐꯪꯉꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ ꯌꯥꯝꯅ ꯇꯟꯅ ꯂꯥꯛꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯖꯥꯠꯅꯤ ꯇꯁꯦꯡꯅ ꯅꯍꯥꯛ ꯈꯪꯐꯝꯗꯤ ꯇꯣꯛꯄꯅꯤ ꯑꯗꯨꯕꯨ ꯏꯀꯥꯏ ꯈꯪꯗꯕꯅꯤꯅ ꯈꯪꯁꯤꯟꯅꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯑꯇꯥꯕꯤ ꯑꯃ ꯈꯪꯕ ꯄꯥꯝꯂꯤꯕꯗꯨ ꯉꯁꯤꯗꯤ ꯑꯩ ꯍꯥꯏꯒꯦ ꯇꯥꯎ ꯍꯧꯖꯤꯛ ꯑꯩꯍꯥꯛ ꯅꯪꯒ ꯂꯩꯃꯤꯟꯅꯕꯁꯦ ꯁꯨꯡꯄꯥꯝ ꯄꯥꯝꯗ꯭ꯔꯦ ꯅꯪꯒꯤ ꯅꯁꯛꯇꯣ ꯁꯨꯡꯌꯦꯡ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯌꯥꯝꯅ ꯁꯥꯡꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯏꯀꯥꯏ ꯈꯪꯗꯅ ꯑꯅꯝ ꯀꯟꯗꯨꯅ ꯁꯨꯝ ꯂꯩꯕ ꯇꯥꯔꯕꯗꯤ ꯑꯩꯍꯥꯛ ꯌꯨꯝꯁꯤꯗ ꯁꯨꯡ ꯍꯟꯖꯤꯜꯂꯛꯑꯣꯏ ꯑꯩꯅ ꯅꯪ ꯄꯥꯝꯗꯕ ꯅꯪꯕꯨ ꯍꯩꯅꯗꯕꯒꯤ ꯃꯔꯝꯗꯤ ꯏꯃꯥꯅꯁꯨ ꯅꯪꯉꯣꯟꯗ ꯍꯥꯏꯔꯝꯂꯒꯅꯤ ꯑꯩꯒꯤ ꯆꯤꯟꯗꯒꯤ ꯇꯥꯕ ꯄꯥꯝꯂꯕꯁꯨ ꯑꯩ ꯍꯥꯏꯒꯦ ꯅꯍꯥꯁꯤ ꯎꯕ ꯃꯇꯝꯗ ꯈꯨ ꯄꯥꯏꯌꯨ ꯍꯥꯏꯕ ꯅꯨꯄꯤꯗꯨꯅꯤ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤꯒ ꯑꯩ ꯂꯩꯃꯤꯟꯅꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯑꯁꯤ ꯐꯥꯎꯕ ꯍꯥꯏꯔꯝꯂꯒ ꯑꯩꯒꯤ ꯋꯥꯍꯩꯁꯦ ꯂꯦꯞꯈ꯭ꯔꯦ ꯃꯗꯨ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇꯕꯗꯒꯤ ꯃꯍꯥꯛ ꯈꯪꯁꯥꯎ ꯁꯥꯎꯅ ꯑꯌꯥꯛꯄ ꯋꯥꯍꯩꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ ꯌꯥꯔꯦ ꯇꯣꯛꯑꯣ ꯅꯃꯥꯗꯨꯅ ꯄꯣꯛꯄ ꯃꯆꯥꯅꯤ ꯍꯥꯏꯕꯗ ꯅꯪꯁꯨ ꯆꯞ ꯆꯥꯏ ꯋꯥꯍꯩꯁꯤꯃ ꯅꯆꯤꯟꯗꯒꯤ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯂꯩꯔꯝꯂꯤꯕꯅꯤ ꯑꯗꯨꯛ ꯇꯨꯀꯠꯆꯕ ꯏꯋꯥꯅꯤ ꯀꯥꯏꯅ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯅꯤꯡꯗꯦ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯕꯁꯨ ꯅꯪꯕꯨ ꯑꯩꯅ ꯎꯁꯤꯠꯇꯦ ꯑꯁꯤꯒꯨꯝꯕ ꯑꯟꯙꯕꯤꯁ꯭ꯋꯥꯁꯇ ꯊꯥꯖꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯅꯣꯡꯃꯇ ꯈꯜꯂꯨꯗꯕꯅꯤ ꯑꯩ ꯅꯪꯕꯨ ꯇꯁꯦꯡꯅ ꯇꯨꯀꯠꯆꯩ ꯑꯁꯨꯛ ꯆꯥꯎꯈꯠꯂꯕ ꯃꯇꯝ ꯑꯁꯤꯗ ꯊꯥꯏꯅꯒꯤ ꯑꯐꯛ ꯑꯄꯥꯏ ꯆꯨꯕꯒꯤ ꯋꯥꯈꯜ ꯆꯦꯜꯂꯤꯕ ꯅꯪꯕꯨ ꯃꯤꯔꯣ ꯅꯪꯅ ꯑꯩꯕꯨ ꯇꯨꯀꯠꯆꯕꯒꯨꯝ ꯑꯩꯅꯁꯨ ꯅꯈꯣꯏ ꯅꯃꯥ ꯅꯆꯥ ꯑꯅꯤꯕꯨ ꯇꯨꯀꯠꯆꯩ ꯍꯪꯒꯣꯏ ꯑꯁꯤꯒꯨꯝꯕ ꯍꯥꯕꯨ ꯆꯦꯟꯕ ꯏꯃꯨꯡ ꯑꯁꯤꯗ ꯌꯨꯝ ꯄꯥꯟꯅꯤꯅ ꯄꯥꯜꯂꯛꯏꯕ ꯑꯩ ꯑꯁꯦ ꯑꯉꯛꯄꯅꯤ ꯍꯧꯖꯤꯛ ꯑꯩꯍꯥꯛ ꯏꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯦ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯃꯤꯇꯃꯥ ꯅꯪꯒꯤ ꯅꯆꯥ ꯃꯤꯔꯣꯜꯂꯦ ꯃꯁꯦ ꯃꯍꯥꯟꯕ ꯅꯪꯅ ꯁꯣꯏꯗꯅ ꯄꯥꯝꯂꯝꯒꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ ꯄꯥꯝꯐꯝꯁꯨ ꯊꯣꯛꯏ ꯅꯪꯅ ꯄꯥꯝꯕꯗꯨꯃꯛ ꯑꯩꯅ ꯁꯣꯏꯗꯅ ꯇꯧꯒꯅꯤ ꯑꯁꯨꯛ ꯇꯨꯀꯠꯆꯕ ꯅꯪꯒꯤ ꯅꯆꯥꯁꯦ ꯑꯩꯅ ꯅꯥꯎ ꯄꯨꯅꯤꯡꯗꯦ ꯅꯪꯒꯤ ꯅꯑꯣꯡ ꯑꯁꯤꯗ ꯅꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯁꯥꯒꯩ ꯑꯁꯤꯒꯤ ꯏꯅꯤꯀꯣ ꯈꯜꯂꯨꯕ ꯃꯇꯝꯗ ꯍꯌꯦꯡ ꯏꯆꯥꯗꯣ ꯅꯨꯡꯁꯤꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯄꯥꯞꯇꯤ ꯅꯪꯅ ꯄꯨꯒꯗꯕꯅꯤ ꯄꯥꯞ ꯑꯁꯤꯅ ꯅꯃꯤꯠꯇ ꯅꯆꯥ ꯎꯕ ꯐꯪꯗꯕ ꯑꯣꯏꯌꯣ ꯊꯧꯗꯣꯛ ꯑꯁꯤꯅ ꯅꯪꯒꯤ ꯁꯥꯒꯩ ꯑꯁꯦ ꯃꯨꯠꯂꯣ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯥꯟꯗꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯄꯥꯞ ꯑꯁꯦ ꯅꯪꯅ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯁꯥꯞ ꯑꯁꯦ ꯁꯣꯏꯗꯅ ꯐꯪꯉꯨ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯐꯃꯨꯡꯗ ꯃꯃꯥꯏ ꯎꯞꯁꯤꯜꯂꯒ ꯑꯣꯛ ꯈꯣꯡꯅ ꯀꯞꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯣꯏꯈꯤꯕ ꯃꯥꯒꯤ ꯁꯛꯇꯝꯗꯣ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ ꯄꯥꯝꯈꯤꯗ꯭ꯔꯕ ꯋꯥꯐꯝ ꯑꯃꯕꯨ ꯑꯩꯅ ꯄꯜꯂꯨꯕ ꯃꯇꯝꯗ ꯃꯊꯃꯣꯏ ꯁꯣꯛꯅ ꯑꯩꯉꯣꯟꯗ ꯁꯥꯎꯈꯤ ꯁꯥꯎꯃꯟꯕꯅ ꯍꯦꯟꯕꯗꯒꯤ ꯈꯟꯊꯕ ꯇꯧꯗꯨꯅ ꯑꯩꯉꯣꯟꯗ ꯑꯀꯟꯕ ꯁꯥꯞ ꯇꯧꯈꯤ ꯑꯩꯁꯨ ꯃꯥꯒꯤ ꯁꯥꯞ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯑꯩꯁꯨ ꯃꯉꯣꯟꯗ ꯊꯤꯅ ꯉꯥꯡꯈꯤ ꯆꯨꯝꯅ ꯉꯥꯡꯕꯗ ꯅꯠꯇꯅ इखुद असे माबु पेनबु फुकी निमि अदुगी निमिदांगदो अखोइनिना खतनबगी लाउनबा अमदी कपगी खोंजेंदना इमुंगदो पुमनिननकी इमाना से सांगतुना आइगी इतेम पासिनना मंगोंदा याम थिना सैकी nganki asawa amadi nungaitabana maha kamna kamna nganki masini maru nangna taningi haiba aigi apangmagi warisi
Marup, aigi warise to ose. Ai warise makata bangamdre. Marup, ayamna taninge makata ba warido loi phawtang libiyo. Maka haibabo mathang numiki nongalakpada maha aduma sakre. Mafangi mi laktuna upu kangthon ulapa pukhudima chingnuna pukre. Family koda guest taruktuna aigi thagi tolop tangkhai mana laukre. Adubu sahi animuki mamangdadi mado loikre. Maramdi maha atopa nupa amada mayum pangkre. Mahangna paliba nupado akho adaidani. Aingondagi hena matik chaba college ke oza amadani. Nupi lekhijaba masa nupi ama leba nupadani. Nupadubu mahangna yamna luna tawbibasu male. Haujikti mahang nupadugi masa nupama pokre. Aishu maga khainarba matung sahi ama leraga haujik leminariba chandya luhongduna lauki. Adubu aide sahi mari helapau imi asida isa uba phangdri. Mase mahangna thamoshona aingona sonkiba saptuna rakarino haiba khangde. Maru haujite hakse yamna ningam laktre. Kari nungina habado ayaure. Sana langthokraga lingling mase khunba habado ai tahore. Aduga amana masana lorma nupina atopa nupa amada mayum pangkhraga yamna khuram khusaunai habado asumani. Aishu isase hauji leitabam khangde. Noma mahakna mahaki ozama purabuduga nusinana samina kidu uba matamda aihak thamoyese leitaba ngamde wakhanse puba ngamde. Aingonda mahakna tawribado kalakpenabani haiduna lenabagum thoki. Aigi nakta leringai mahaki masakdo atu yongna fajakhidabra haina khanki. Aduga oza nupaduga saminakhiba numi adudagi haninga leitana mahaki masakse aingonda fajabe henki. Matam aduda aina khanki taksi sonki. Oza nupasigi laiba fabase aingonda oirambani ko haina. Asi haraga aigi marupto tumina lekhre. Mahak mamitagi mapitakibagum tawi. Maduda aina thamjing wahina haiki. Maru thoini hena khanjilano. Adubo yamna nungaitrabadi saptu kopiyo haina mangonda amtangdi hajabana chunloidra. Maduda mahakna chuthanana harai. Hoi aishu adumnabudi khali. Adubo matang asida wari ase myamda tahansaba loijare. Wari ase asengmadi yumpham oiba wari amakhakni. Wari asibu ibirakpa babung gyanasu thokjom. Channel asida mate mano manaraga paisagidama nupiduna atopa nupasingda chenba iramdam asigi asengba wari kya amasu lei. Wari asibu pambiraba thoklabadi comment box da thambiramo. Mayamgi wakhal lawsing oinaba wari sing asibu puduna laksage. Wari asibu pathoksuba matamda soikiba langkiba yawbasu mayamna ngakpiyu. Amadi fataba wakhalonda thajaba anda biswasda hena thajaba masiso tawbidana bahajari. Mayamna channel asibu nusibiduna like share amadi subscribe tawbiyo. Arobada miyam puna apu ikok nuna khurumjari.